Bayam buan bada tara muksari ngasigi video sidi koige request to birak pagi batungina koi sanagi weight haitare conversion nate ko sanagi weight conversion nate sanagi weight ki unit singse koina sum common oina koi swaida sinaba singse kam lumino ma koi gi relation haitare ko masi kamai to buno haibagi yamna chamba video amani masida sanagi matang da any ma sanagi kari ke bai in details nate aina am khangba budi nate aina khara chikasturuba sana si wa weight on matamda kali da oli haibadugi matang da video macha makak semjagi tawani adui matung da zum akhoi gi bakha taba lakadaba video singse request to birak pai matungina akhoi gi u koi wood haitare ko kb da on ba kb da conversion to ba kb kya logadaba kb kya sangadaba kaina koi gi koi u gi volume hotpagi matang am khak haipet hangbira e ba ko madu musu next ki video da try tawjage adu ngasi gi sidi goal gi matang da koi kari weight lay da bakhoi singji weight sing du relation kamai lay bano doga hai weight sing do in terms of gram da kamai to bano hai bina sing do in details do in iraga di thamma bani sum akhoina sanagi weight on base kwai digi pick pada phaumaru waina adumaina thengnai duga adudai khitang chawkhat padana saning ngaina thengnai aduga adai khara mu chawkhat padana san aduga khara chawkhat padana tola natraga mohor na smaina thengnai ebako hairiba makhoi gi relation oina ina piraga leirabani ma hydroga su si ki ina piriba sa se dum yengbu su dum gyan ta ba ngamane na khale adubo petang ai asida kari dum naina ba khara naina ba tause bako haibadi akoina sta lerise phaumaru ama haise phaumaru ama haise yamna yam weight na tio sana si yam khoi gi weight si yam piaga ko khoi gi magi price ti yam wang ba oye ko yam pick pa sara idi akoi thajudana sannama guys yam chawga malaga weight ta gadi yam chaw da ne ko aduna phoburu haise 0.03 gram amaga yobuna te ko 0.03 harise yamna pick pa weight amane ba phoburu ama kana harise duga sanning harisina hareba phoburu gi masingda yengagana phaumaru 3.99 ado approximately masibudi phaumaru mari hana adumaina dum hainayeba ko sima ado hariba saning ama sina mu weight ta yenguragadi 0.121 gram abatamji dai koina 0.121 gram se 0 approximately 0.1 tai gaina hot pasidi sanata di tawdabana phai maramdi aikoina 0.1 haina logragadi weight se 0.021 amakak lehorieba sigi approximate logu tuna mara moiraka adudi hairiba 0.021 sidi ngasai phomuru amagi sangda mula e adu target actually approximate 0.1 lawragadi phomuru amagi sang mangje e baduna sanada di masi posi approximate law da bandi phai ko koina hot matam da duna koi kya leba 0.121 gram lei haina zum asmaina koi direct wena dum use tawraga sina bana di hena phai ai wakhanda di ko aduga sannama haibase saning masing da yenguragana 24.09 lei si madi adum 24 saning aina adum haine esu ka idea sidati aduga phomuru masing dana 96.2 lere masi su 96 hana lawle but in terms of gram the higher di 0.915 masi su 0.915 gram se 3 gram haina approximate low base mangje bari se lay yoliba mi du dani mangje du amane yoliba mi du mangje roi lay riba mi du mangje du ba naramdi yon ba di approximate 3 low gi ba si extra gram khra yawra bani doga lay riba mi du na di amu ka do ba extra gram khra do 0.2 haiga 215 haiga da mana 3 gram gi paisa ne mana pi du se doi tara ga di lay riba mi da mangje aduna anyway ama boiro na ko approximate value low da bida 0.915 gram ga sannamaga mane yana spina sat khibana di hena phai hena yo wakhanda di khale ko aduga roibada mohor ama traga tola ama haibase san masingda haragana san masing mari lere saningdana sarangna 96 lere aduga phomuru duna charangna 385 gamai le aduga in terms of gram da di
11.66 gram siso approximate low kanaba kem leite 11.7 gaina lowba ade 11.67 gaina lowba adugi kanaba kem leite sana da di we se macha macha yemo phomuru dum khangmane phomuru wari je 0.1 phona te ko 0.1 ge na te ko 0.03 gram ne siso so paisa amne yan picture we ne ko ada yan picture ga so paisa da di masana tre asima ada matam gi magi maman du di hom bodum dai re ko du matang du bada aduna aina maroina swaida hena haining ise hojik aina haibado atai atai saninga amaga phomuru mariga approximate lobudu budi hoi adu de longnei su kai de weight ki matang ta sena gram gumda lak matam da di lei riba magi approximate oiba pot loda bida lei riba gram point lei riba chingdo direct use tawraga hot lagadi adune hena chumgani hena dum lawe ba ko aduna sina nakan thamgraga khoi sana sengba si khoi gi swa khoi swaida budi first second mai machu aina me am le adu made details khangde ko first sina bo first to budi yare first to budi khoi sana one basi carat one bani aduna 24 carat ana leiraga di madu 100% gold first class gold haris oidoi ne ko doina sum thigalu budadi mai machu ga harisina 23 carat kaina di phet ai thengnei adu kyam summano lambano haibadi khangde ado 24 carat simadi 100% gold leire aduga 22 carat hairagana maduda yariba gold gi sangse 91.6 ne aduga tai atopoduna atopa another metal haitare ko gold na taba topa khara mix towe ko ado sum mix ti tawne haina tai baram di 100% gold oiba 24 carat chida sana si sabu yade haina haina yam swap oi haiba swap oibana sana oina sabu kanda yam khudong sa di haina khara di dum mix to budi male ko dum in details khangje ko dum thiru kanda di mix to budi male ko aduna 22 carat china second class oi gadra de ju khangje madum madi kya oi bano adu details khangje ko adu leibadi 24 oi khoi common oina haitare ko 24 lei 22 carat lei adu 18 carat 14 10 adu mai bagi yawa gold percent adi 18 dana 75% gold yawa 25 amana other substance haitare ko adu maina gold gi quality le gold quality si kamai check tawdoino first class na kamai na mai muchu na kamai na check tawba haibadu di adu di ekhoi gi thabak ti natre madu madi in details taina su khangbu su ngamroi adu madu madi ekhoi gi jewelry gi oiba thabak tawri ba haitare ko makhoi de gi khang mokoi de khang bidat na de upai le roi haitare ko aduna sum koina sana si sengba ide khoi gi pack oi ba le dana ko admaina adu gumba khandok padu su aina di kya kana madu gi knowledge le just ai gi di weight ki matang haitare ko mathematics ko su ketang bai le na ba weight ki matang na kya lai haibadu khatang share to jabani ado sigi makha ta basu khoi gi makha ta video sem ga de myam sida kari kana gada bhai so ai gi semam thok pa education gi adum khoi gi class 11 gi 12 gi thabak gi thaga de ba sigi so dum chanai na bodi sem duini adi matakta adugumba line na taba ko tongan ba every mi khudimang na khangbada kana gada ba topic leiraga di adugumba da su respect comment da haibira mo maram de aina su content du sema matam da kari sem duino jo aju khangde ba ko so haira ka suggestion ama tawra kanda suggestion dui matungina aina su content du semja duine ba ko ado ngasi gi di si goal conversion gi matang si semaga next video gi da ngai ra le biro puno thagasari thank you